징기 레이사나 핸데고 너보다 시기 세이제 징기 레이사나 핸디네 옌리 마카이 파지 지야나 뿡틸라가 이샤샤이 야가 사갓바네바 야 틀로 세이사고 마동다 톨럭바 딘제 사이바 우바탕 방함다리 하이 세도 아두목 사글라까니 마 하이디 ai system ju pai de ba ko phone si de editing tawe ba to le sapa khang gi da la ga na ai na nang mu nungsi hai ba sin kai ni ne ya lungsi le ga je lungsi ga de ma ring anam cha ma na le ko ja ma khala ma ni adu sawi cha da ba mi se khara tang na thok ni cha da ba su lai u di lai rang ga ni ko ai di ne na cha na pam na cha ba di sawi cha da ba mi di le ma ro sawi do ai adum oi ja chi ba hai ba wa hai sim na mangoi na ra ga Ngalogil podcast. Bam da ida thajani moi ba just mut ka dawra ba thawmai bu noi na muk sam piram ne mana tawri je ko ngam banate kana ko mai sa ni voice station ni moi jangal da jangal boy ka ni ka ni ne gi Welcome everyone Unfiltered YouTuber episode 8 part 2 puraga lakjare so da wari makha chatharak taragadi wari sum chana jingai dai tare lagi hadaki isai 징기 레이사나 핸데고 너보다 시기 세이제 다 시기 세이 도에 락자게 와리세 시기 세이시바 다기 original version 아마수 하나 레이크라바 아두가 manipuri version 시마 하dak 쳔도락분이바 아도 하나기 레이기 베이시가 한다기 세이시가 시기 아니 시기 와리 마tek 아마땅 탐비요 matek ma ko isai je 2024 gi isai ne ai de chahi amada adum Christmas nang naba koi mainly koi maring di Christmas ta jagoi sab gi anam asma em taw nei ba ko isai je marakta ai kya semgan de isai je season la pa na adum isai na waje puthok 2024 da sakiba isai ne si je aduga hindak 2025 ta muka Manipuri version puthorei je maram kari gino haraga di mayamna sum pamna kiba ama oiba aduduga आठादी खंगदबिदा मागी बिटिंग मागी बिट हाई स्टाइल जे मयाम हेना पामगी वा दो जगोय सु याम सानाना लेखिबगी मणिपुरी वर्जन जे पुथो हाइरा हाइरपा गांदा आइना सु पुथोके ना मयाम मांगदा हाइदोखरबा मतुंग याम वाना पुथोकी को सि सेसिमा दे आइ मणिपुरी वर्जन आहान ब पुथोकसु ओइदोइने अखोइ मरिंग लोन जे मैतै लोंगा जा पेपे माने दो पुथोकपदुसु नुंगाइ अदुगा लुइ मरमदी अखोइगी करै हाइनि वहाई जे अखोइगी कोड लैंग्वेज हाइ तारे नको कोड लैंग्वेज हाइब मक्सु नत्तबिदा अखोइगी करै हाइने थाइनगी अरिबा हाइदे चिंगलौ सक्तम गा हाइबजे चिंगलौ सक्तम हाइबजे अखोइ मरिंग लोन दा उंग थोरकपा गांदा या नापि सिंबी मिंग याउखिबजु याउरक्तोइनेबको अदुबगी लुबदो यामना याम वाना पुथोकि हाइ तारे अदु आइना रफली आइना लोने इथो मतुंगदा आई इचन मोनालिका wari writer ni masuka mana support khra to bi haide adumain pallu haide jinglau saktam haiba ganda adumain pallu haide saktam haide nangi saktam haida bida nuzagi maithong hairaga su leisa bi nangi maithong haiba di yadam ni na nuza pallu adumaina tawraga semaki adu akhoi maring londana kheuram raidang tawram raidang habse translate to ganda kheuram hairaga di Sengnar koi da sumda chinglom da leiba koi smaina dum khra khangnei bu ko ado tawram hargana som kitang valley area da leiba town lom da leiba se si kitang khangnei ba ado maina torpan da chingi tamgi panbada kai kai ba leige haina hangnar ko nga sai kai patar ko dar mating tawbiraga smain tawbira ko ado sei su music su pajan nana tawbire ai yamba sanjoy lamthaka ma se mix ne mamana maitei ne mapana maring ne ko adumai taro mana ma music director ne adumai isai je music se phajana nana pubirak padagi smaina mayamna pamna tanarak padagi manipuri version je smaina puthopa ngamne da yam wana puthoki adu mayamna adum haijaning bagi smaina da yam pamna su mayam tanabiri aduna isai se mutang matek amatang thodol tambio Kheuram raidang se adum manipuri adum sage ko hajiti version puthokram ni na ko
ꯆꯤꯡꯒꯤ ꯂꯩꯁꯥꯅ ꯍꯦꯜꯂꯤꯅꯦ ꯌꯦꯡꯂꯤ ꯃꯈꯩ ꯐꯖꯩ ꯇꯝꯒꯤ ꯂꯩꯁꯥꯁꯨ ꯋꯥꯠꯇꯦꯀꯣ ꯌꯦꯡꯂꯤ ꯃꯈꯩ ꯐꯖꯔꯦ ꯅꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯎꯔꯒ ꯑꯩꯁꯨ ꯌꯥꯎꯅꯤꯡꯂꯦ ꯈ꯭ꯔꯣꯁꯇ ꯂꯥꯛꯀꯦꯀꯣ ꯂꯣꯏꯍꯟꯅꯤꯡꯗꯦ ꯉꯁꯤ ꯅꯨꯃꯤꯠ ꯖꯒꯣꯏ ꯁꯥꯊꯦ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯉꯥꯟꯕꯤꯔꯔꯣ ꯊꯥꯖ ꯅꯪꯁꯨ ꯅꯨꯖꯥ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯁꯨꯃꯥꯏꯅꯀꯣ ꯐꯖꯕꯗꯨꯗ ꯑꯗꯣ ꯏꯁꯩꯁꯤꯗ ꯃꯔꯤꯡꯒꯤ ꯂꯣꯟꯁꯤꯗꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯇꯣꯜ ꯇꯝꯕꯤꯔꯝꯃꯣ ꯄꯔꯁꯅꯦꯜ ꯔꯤꯀ꯭ꯋꯦꯁꯅꯦ ꯈ꯭ꯔꯣꯁꯇ ꯑꯗꯨꯝ ꯁꯥꯒꯦꯀꯣ ꯍꯣꯏ. ꯇꯦꯟꯇꯛꯅ ꯂꯨꯌꯔꯅꯤ ꯃꯥꯡꯇꯣꯂꯥꯏꯅꯤ ꯅꯨꯏ ꯈꯧꯔꯤꯁꯦ ꯀꯩꯂꯦꯅꯤ ꯌꯨꯛꯋꯥꯔꯄꯤꯂꯣ ꯇꯥꯡꯂꯥꯡ ꯅꯪꯈꯤ ꯔꯩꯗꯥꯡ ꯃꯥꯏꯔꯣꯡ ꯄꯦꯜꯅꯤ ꯈꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤꯗꯨꯗ ꯌꯥꯝ ꯐꯖꯅꯁꯨ ꯈꯨꯇꯣꯜ ꯇꯝꯕꯤꯔꯝꯃꯦ ꯑꯗꯨꯗ ꯑꯥꯔꯇꯤꯁ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯥꯔꯇꯤꯁ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯤ ꯍꯥꯏꯕꯤꯅꯤꯡꯉꯤꯗꯨꯗ ꯑꯥꯔꯇꯤꯁ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦꯀꯣ ꯇꯥꯏꯕꯪꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯛꯂꯝꯒꯅꯤ ꯁꯤꯁꯨ ꯊꯣꯛꯄ ꯌꯥꯎꯔꯝꯒꯅꯤ ꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁꯣꯡ ꯀꯝꯄꯣꯖꯔꯅꯤ ꯂꯤꯔꯤꯛꯁꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯏꯁꯥꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯅꯝꯕ ꯑꯩꯒꯤ ꯂꯤꯔꯤꯛꯁ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯊꯤꯝꯁꯦ ꯃꯦꯟ ꯊꯤꯝꯁꯦ ꯑꯃꯈꯛ ꯏꯊꯣꯛꯑꯒ ꯅꯨꯄꯤ ꯅꯨꯄꯥ ꯑꯣꯔ ꯅꯨꯄꯥ ꯃꯊꯟꯇ ꯑꯣꯔ ꯅꯨꯄꯤ ꯃꯊꯟꯇ ꯃꯉꯣꯟꯗ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩꯗꯨ ꯏꯁꯩ ꯑꯣꯏꯅ ꯁꯨꯔ ꯄꯥꯜꯂꯒ ꯍꯥꯏꯗꯣꯔꯛꯄ ꯀꯥꯟꯗ ꯃꯤꯑꯣꯏ ꯑꯃꯗꯗꯤ ꯑꯗꯨꯝ ꯀꯥꯏꯅꯕꯒꯤ ꯏꯁꯩꯕꯨ ꯑꯣꯏꯔో ꯀꯥꯏꯅꯗꯕ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯔꯣ ꯕꯔꯊꯗꯦꯒꯤ ꯑꯣꯏꯕꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣꯀꯣ ꯁꯤꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯝ ꯁꯛꯏꯀꯣ ꯂꯣꯏꯅ ꯑꯗꯨꯒꯤ ꯑꯩꯅ ꯁꯛꯂꯛꯄ ꯀꯥꯟꯗ ꯇꯁ ꯇꯧꯈꯤꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯃꯤꯗꯨꯅꯁꯨ ꯏꯁꯩꯁꯦ ꯐꯣꯡꯗꯣꯛꯄ ꯑꯩꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯉꯁꯤ ꯅꯪꯒꯤ ꯏꯁꯩꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯜꯂꯦ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯄ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕꯗꯣ ꯑꯩꯅ ꯁꯦꯝꯕ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯛꯑꯒꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯨꯃꯥꯏꯅ ꯆꯦꯟꯍꯟꯕ ꯑꯣꯔ ꯆꯦꯟꯖ ꯇꯧꯍꯟꯕ ꯉꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯀꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯍꯥꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯇꯤꯁꯅ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯀꯥꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯄꯣꯠꯁꯦ ꯏꯁꯩꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯀꯥꯟꯗ ꯇꯥꯔꯤꯕ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯣꯔ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯄꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯄꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯤꯗꯕꯦꯛꯇꯣ ꯂꯥꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯔꯁꯨ ꯀꯥꯎꯔꯔꯣꯏ ꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯑꯥꯔꯇꯤꯁꯀꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯁꯤꯅꯤ ꯑꯗꯨꯗꯨꯗ ꯑꯥꯔꯇꯤꯁꯀꯤ ꯔꯣꯜꯁꯤꯃ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯗꯅ ꯑꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯣꯜꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯣꯜꯁꯤꯗ ꯀꯔꯤꯅꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯣꯜꯁꯦ ꯑꯃꯔꯣꯝꯗ ꯈꯜꯂꯗꯤ ꯌꯥꯝ ꯐꯩ ꯑꯗ ꯑꯃꯔꯣꯝꯗ ꯈꯜꯂꯗꯤ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯦꯗꯤꯌꯥꯗ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯈꯔꯁꯨ ꯑꯗꯨꯝ ꯀꯤꯖꯩꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯁ ꯀꯣꯟ ꯑꯩ ꯑꯗꯨꯝ ꯆꯦꯛ ꯇꯧꯒꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯗ ꯎꯏꯔꯤ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯔꯤꯆꯦꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯀꯔꯤ ꯁꯣꯏꯈꯤꯒꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ ꯉꯥꯡꯊꯣꯛꯄꯗ ꯅꯊꯟꯇ ꯂꯩꯕ ꯀꯥꯟꯗ ꯅꯪꯒꯤ ꯋꯥꯈꯜ ꯆꯦꯛꯁꯤꯜꯂꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯕ ꯀꯥꯟꯗ ꯅꯪꯒꯤ ꯆꯤꯟ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯄꯥꯎꯔꯧꯗꯣ ꯑꯗꯨꯃꯛ ꯑꯆꯨꯝꯕꯃꯛꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥꯅ ꯃꯥꯡꯍꯟꯕꯁꯦ ꯁꯦꯀꯦꯟ ꯐꯥꯗꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯁꯦ ꯑꯗꯨꯝ ꯈꯔ ꯇꯞꯄꯤ ꯇꯞꯅ ꯑꯗꯨꯝ ꯄꯨꯔꯛꯏ ꯑꯗꯣ ꯉꯁꯤ ꯑꯩꯅ 1 lakh ꯌꯧꯅꯤꯡꯉꯦꯅ 1 crore ꯌꯧꯅꯤꯡꯉꯦꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯛ ꯌꯧꯍꯟꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯒ ꯑꯗ ꯐꯦꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯌꯥꯝ ꯑꯃ ꯆꯠꯄꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯎꯕ ꯐꯪꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯎꯏꯀꯣ ꯑꯗꯨꯃꯛ ꯇꯧꯔꯒꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯄꯦꯜꯂꯛꯇꯕ ꯑꯣꯔ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯎꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯒꯣꯜꯗꯣ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯗꯨꯒ
ꯃꯥꯒꯤ ꯈ꯭ꯋꯥꯏ ꯃꯥꯡꯖꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅꯦꯀꯣ ꯃꯤꯗꯤꯌꯥ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯕꯤꯕ ꯑꯗꯣ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯀꯥꯟꯅꯗꯕ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯀꯤꯌꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯣꯜꯁꯦ ꯑꯗꯣ ꯃꯥꯒꯤ ꯔꯣꯜꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯗꯤ ꯉꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯤꯗꯤꯌꯥꯁꯦ ꯍꯧꯖꯤꯛ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯤꯗꯤꯌꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯤꯗꯤꯌꯥ ꯅꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯗꯤꯌꯥꯕꯨ ꯅꯝꯊꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯗꯤꯌꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯕꯨ ꯐꯅ ꯎꯍꯟꯕꯁꯨ ꯉꯝꯃꯤ ꯐꯠꯇꯅ ꯎꯍꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯊꯨꯡꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯝ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯑꯩꯅ ꯃꯇꯧ ꯇꯝꯃꯒ ꯑꯗꯨꯝ ꯆꯥꯎꯈꯠ ꯊꯧꯔꯝꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯒ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯝ ꯄꯨꯁꯤꯟꯕ ꯉꯝꯃꯤ ꯑꯗꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯣꯃꯣꯒꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯨꯗꯇꯤ ꯅꯠꯇꯦꯗꯅ ꯑꯁꯦꯡꯕꯒꯤꯗꯤ ꯁꯣꯝꯗꯒꯤ ꯂꯥꯛꯄꯅꯤꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯄꯨꯔꯛꯑꯒ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯗꯒꯤ ꯊ꯭ꯔꯨꯗꯒꯤꯅꯦꯕ ꯂꯥꯛꯏꯁꯦ ꯅꯨꯄꯥ ꯑꯃꯅ ꯆꯠꯂꯨꯔꯒ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯃꯤꯗꯤꯌꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯖꯦꯔꯣꯅꯦ ꯍꯥꯏꯔꯁꯤꯅꯦ ꯐꯣꯟ ꯅꯨꯡ ꯀꯩꯝ ꯄꯥꯏꯗꯦ ꯈꯜꯂꯁꯤꯅꯦ ꯑꯗꯣ ꯑꯥꯗꯒꯤ ꯆꯠꯂꯨꯔꯒ ꯅꯨꯄꯥꯗꯨꯅ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯃꯣ ꯁꯥꯔꯗ ꯑꯉꯥꯎꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯂꯛꯄ ꯉꯥꯛꯇꯅꯦ ꯃꯤꯗꯤꯌꯥꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯣꯃꯣꯗꯒꯤ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯩ ꯋꯥꯅꯦꯕꯀꯣ ꯑꯁꯤꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯋꯦ ꯃꯤꯗꯤꯌꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯑꯗ ꯗꯗꯥꯁꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯤꯟ ꯃꯌꯥꯝ ꯑꯃ ꯍꯩꯕꯤꯌꯦꯕ ꯑꯗꯣ ꯗꯗꯥꯅ ꯍꯩꯇꯕ ꯁꯤꯟꯁꯤꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯗꯥꯅ ꯌꯥꯝ ꯍꯩꯇꯕꯁꯦ ꯑꯩꯅ ꯍꯩꯇꯕꯁꯦꯀꯣ ꯑꯩꯅ ꯍꯩꯇꯕ ꯁꯤꯟꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯖꯒꯣꯏꯁꯦ ꯖꯒꯣꯏꯁꯤꯃꯗꯤ ꯑꯩ ꯖꯒꯣꯏ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯖꯒꯣꯏ ꯑꯗꯨꯃꯗꯤ ꯍꯩꯀꯣ ꯑꯗꯣ ꯍꯩꯔꯝꯗꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯝꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯇꯝꯃꯒ ꯍꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯗ ꯇꯝꯕꯗ ꯍꯩꯇꯕꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗ ꯍꯩꯇꯕ ꯍꯥꯏꯔꯗꯤ ꯃꯤꯅ ꯅꯪ ꯑꯦꯜꯕꯝ ꯑꯃ ꯀꯨꯝꯃꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯛꯇꯤꯡꯁꯦ ꯄꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯖꯕ ꯀꯥꯟꯗ ꯀꯣꯟꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯇꯨ ꯆꯨꯡꯕꯗꯣ ꯍꯩꯅꯗꯕꯗꯣ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯝꯗꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯗꯥꯎꯟ ꯑꯣꯏꯅ ꯉꯥꯡꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯉꯝꯖꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯑꯩꯁꯨ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯠꯇꯦ ꯑꯗꯣ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯣ ꯃꯤꯕꯨ ꯇꯥꯊꯤꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯋꯥ ꯉꯥꯡꯕꯁꯤꯃꯗꯤ ꯑꯩ ꯈꯔ ꯉꯝꯖꯗꯦ ꯑꯗꯣ ꯉꯝꯕꯁꯨ ꯌꯥꯎꯏꯀꯣ ꯉꯝꯕꯗꯤ ꯃꯈꯜ ꯑꯅꯤ ꯂꯩꯀꯣ ꯉꯝꯖꯗꯦ ꯇꯣꯏꯉꯣꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯦꯅꯤ ꯑꯆꯧꯕ ꯑꯣꯏꯔꯣ ꯃꯆꯥ ꯑꯣꯏꯔꯣꯀꯣ ꯑꯩ ꯑꯗꯨꯗꯤ ꯄꯤꯟ ꯇꯧꯔ ꯉꯥꯡꯕ ꯉꯝꯃꯤꯀꯣ ꯑꯗꯨꯒꯤ ꯑꯃ ꯄꯋꯥꯔ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯖꯩ ꯑꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯃꯗꯤ ꯉꯥꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯠꯇꯕꯤꯗ ꯀꯣ ꯑꯗ ꯃꯤ ꯑꯃꯕꯨ ꯗꯥꯎꯟ ꯑꯣꯏꯅ ꯈꯟꯕꯗꯨꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯈꯟꯁꯨ ꯈꯟꯈꯤꯗ꯭ꯔꯤ ꯈꯟꯁꯨ ꯈꯜꯂꯣꯏꯒꯦꯅ ꯁꯨꯃꯥꯏꯅ ꯂꯩ ꯃꯤꯉꯣꯟꯗ ꯅꯝꯊꯔꯒ ꯉꯥꯡꯕꯗꯣ ꯑꯗꯨꯃꯗꯤ ꯑꯩ ꯉꯝꯖꯗꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝꯅꯦꯕ ꯑꯗꯨꯗ ꯗꯗꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯗꯗꯥꯁꯦ ꯂꯥꯏꯛ ꯌꯥꯝ ꯇꯦꯟꯅ ꯌꯥꯝ ꯁꯝꯅ ꯂꯥꯏꯛ ꯋꯥꯟ ꯋꯥꯔꯗꯀꯨꯝꯕ ꯑꯃꯗ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯍꯪꯂꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯃꯥꯏꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯀꯣ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯦ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯪꯊꯕꯁꯨ ꯂꯥꯛꯄ ꯉꯝꯂꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯤꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯣꯔ ꯍꯤꯔꯝ ꯑꯃꯠꯇꯗ ꯂꯩꯇꯦ ꯄꯤꯁ ꯄꯨꯔꯛꯅꯕꯕꯨ ꯑꯣꯏꯔో ꯑꯦꯅꯤ ꯈꯨꯗꯤꯡꯃꯛ ꯀꯔꯕꯥꯔ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯇꯧꯕ ꯑꯣꯏꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯗꯗꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯒꯦ ꯑꯣꯀꯦ ꯑꯗꯨꯗ ꯗꯗꯥꯅ ꯍꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯩꯇꯕꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯦꯟꯅ ꯍꯩꯕꯁꯤꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯗꯥ ꯍꯦꯟꯅ ꯍꯩꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕꯁꯦ ꯑꯗꯨ ꯃꯩ ꯈꯨꯠꯁꯥꯁꯨ ꯑꯗꯨꯝ ꯈꯔ ꯍꯩꯒꯜꯂꯤꯀꯣ ꯍꯣꯏ. ꯑꯗꯣ ꯑꯗꯨꯝ ꯀꯔꯤꯕꯨ ꯍꯥꯏꯕ ꯍꯩꯗꯣꯏꯅꯣ ꯍꯦꯟꯅ ꯍꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯃꯤꯕꯨ ꯅꯣꯛꯍꯟꯕꯁꯦ ꯃꯤ ꯅꯣꯛꯍꯟꯕ ꯑꯩꯅ ꯅꯣꯛꯍꯟꯕꯗ ngầm 하이다래고 하이디 ngầm 미호이도 next time 아이 노한나바 좀 하나지 근데 아이기 군다고 오이로 아이 이탁 통바 아이디 라이크 하이러바 아두 군이 할라만 마야마 레이 아두 ngasi 아이나 좀 와하이 아마땅 하이보다 좀 모노까지 아두금바기 누가이자버도 아두 노한바 ngầm 바기 파워 아마디 아이고나 좀 레이제 하이다래고 mi haraohanba nungaihhanbasima dadagi poweroiduneba phagi jugaida ko in ahan boiro ama boiro adum nohanba ngamgani adu tari da mayam daga khangnariba chanariba dabu he khangbiriba mayam sina khangdaba dagi side amadi soidana leiramgadra na khanjabani leiragadi mayam sukang khangdaba side amatang dagi reveal tawthokbiramo aigonda haide khangba ngamoidaba ꯑꯩꯒꯤꯁꯨ ꯇꯦꯂꯦꯟ ꯑꯃꯗꯤ ꯑꯣꯏꯕꯀꯣ ꯇꯦꯂꯦꯟ ꯑꯃꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯃꯤꯗꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯑꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕ ꯎꯠꯊꯣꯛꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯥ ꯏꯊꯟꯗ ꯏꯁꯩ ꯁꯛꯄ ꯀꯥꯟꯗꯀꯣ ꯏꯁꯩꯁꯦ ꯁꯥꯏꯔꯒ ꯁꯛꯏꯕ ꯑꯩꯁꯦ ꯇꯧꯔꯒꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯁꯛꯀꯦ ꯍꯥꯏꯔꯕꯗ ꯕꯤꯇꯤꯡꯁꯨ ꯑꯗꯨꯝ ꯂꯧꯏ ꯌꯥꯅ ꯂꯧꯏ ꯑꯁꯦꯡꯕꯒꯤ ꯁꯤꯒꯤ ꯌꯥꯄꯪ ꯑꯅꯤꯁꯦ ꯁꯤ any ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯗ꯭ꯔꯝ ꯐꯥꯎ ꯑꯗꯨꯝ ꯊꯤꯟꯕ ꯉꯝꯃꯦꯕ ꯃꯤꯅꯗꯤ ꯎꯕ ꯉꯝꯃꯣꯏꯀꯣ ꯍꯣꯏ ꯁꯤꯒꯤ ꯗ꯭ꯔꯝꯁꯦ ꯊꯤꯟꯕ ꯉꯝꯃꯤ ꯑꯩꯒꯤ ꯌꯥ ꯁꯦꯝꯕ ꯀꯥꯟꯗ ꯗꯣꯛꯇꯔꯅ ꯍꯥꯏ ꯅꯪ ꯌꯥ ꯌꯥꯝ ꯇꯨꯝꯁꯤꯜꯂꯦ ꯀꯩ ꯌꯥꯒꯨꯝꯕ ꯌꯥꯝ ꯕꯥꯏꯠ ꯇꯧꯕ꯭ꯔꯥꯅ ꯍꯥꯏꯌꯦꯕꯀꯣ ꯆꯦ ꯑꯩ ꯌꯥꯝ ꯕꯥꯏꯠ ꯇꯧꯋꯦ ꯁꯤ ꯌꯥꯅ ꯄꯨꯡ ꯊꯤꯜꯂꯒ ꯏꯁꯩ ꯁꯛꯏ ꯌꯥꯒ ꯁꯥꯒꯠꯄꯅꯦꯕ ꯌꯥ ꯊꯤꯜꯂꯨꯔ ꯏꯁꯩ ꯁꯛꯄ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯇꯤꯟꯁꯦ ꯁꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯕꯥꯏꯠ ꯇꯧꯔꯒ ꯅꯩꯈꯥꯏꯅꯔꯒꯀꯣ ꯊꯣꯛꯂꯛꯄ ꯇꯤꯟꯅꯤꯅ ꯁꯥꯏꯌꯦꯕ ꯑꯗꯨꯅꯅꯤ ꯌꯥ ꯇꯨꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯇꯦꯂꯦꯟꯗꯨꯃꯗꯤ ꯃꯌꯥꯝ ꯀꯅꯥꯝ ꯈꯪꯉꯔꯣꯏ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯑꯩ ꯅꯪ ꯕ꯭ꯂꯔ ꯆꯠꯍꯟꯕ ꯉꯝꯃꯦ ꯄꯨꯔꯥ ꯕ꯭ꯂꯔ ꯑꯗ ꯅꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯎꯔꯣꯏꯕ ꯑꯩꯉꯣꯟꯗꯀꯣ ꯑꯩꯁꯤ ꯕ꯭ꯂꯔꯅꯦꯕ ꯁꯤ ꯕ꯭ꯂꯔꯅꯦꯀꯣ ꯁꯤ ꯀ꯭ꯂꯤꯌꯔ ꯎꯕ ꯉꯝꯗꯦ ꯀꯩꯝ ꯆꯦꯟꯖ ꯂꯩꯇꯦꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯍꯪꯈ꯭ꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯕ꯭ꯂꯔ ꯆꯠꯍꯟꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯕ꯭ꯂꯔ ꯆꯠꯍꯟꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯕ꯭ꯂꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯀꯣ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯈꯔꯁꯨ ꯉꯥꯎꯁꯤꯟꯅꯔꯦꯕꯀꯣ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯗ ꯑꯣꯖꯥꯅ ꯐꯨꯔꯛꯄ ꯀꯥꯟꯗ ꯌꯥꯝ ꯑꯣꯖꯥꯅ ꯌꯥꯝ ꯆꯩꯕꯩ ꯇꯥꯏꯃꯤꯡꯗꯣ ꯑꯩ ꯂꯣꯏ ꯕ꯭ꯂꯔ ꯆꯠꯍꯟꯈ꯭ꯔꯦ ꯕ꯭ꯂꯔ ꯆꯠꯂꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯁꯥꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕꯗ ꯁꯤꯖꯤꯟꯅꯩꯀꯣ ꯑꯩ ꯈꯔ ꯉꯥꯎꯁꯤꯟꯅꯔꯦ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯗꯗꯤ ꯑꯗ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯉꯥꯏꯕ ꯁꯥꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯍꯥꯞꯆꯔꯝꯒꯦꯀꯣ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯏꯔꯤꯜꯃꯨꯡꯗ ꯇꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯂꯣꯡꯊꯥꯡꯇ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ DSSC ꯑꯦꯀꯥꯗꯃꯤꯛ ꯍꯥꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯀꯝꯄꯥꯎꯟꯁꯨ ꯑꯗꯨꯝ ꯄꯨꯟꯕ ꯅꯥꯀꯟ ꯑꯃꯗꯅ ꯊꯥꯡꯇꯥ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯀꯝꯄꯥꯎꯟꯗꯨꯒꯤ ꯃꯅꯤꯡꯗ ꯍꯩꯀ꯭ꯔꯨꯁꯦ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯍꯧꯋꯤ ꯄꯔꯦꯡ ꯁꯥꯅ ꯑꯗꯣ ꯍꯩꯀ꯭ꯔꯨꯁꯦ ꯍꯦꯛꯑꯒ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯆꯥꯏ ꯑꯗꯨꯒ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯨꯝ ꯍꯥꯏ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤꯅ ꯁꯣꯛꯎꯅꯨ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯀꯥꯟꯗ ꯆꯥꯎ ꯈꯣꯠꯂꯨꯅ ꯍꯥꯏꯕꯀꯣ ꯑꯉꯥꯡꯁꯤꯡꯗꯤ ꯑꯩ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯍꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯂꯩꯌꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯀꯣ ꯀ꯭ꯂꯥꯁꯇꯁꯨ ꯈꯔ ꯀꯥꯔꯟ ꯇꯥꯔꯛꯄꯅꯤꯅ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯁꯦ ꯍꯩꯀ꯭ꯔꯨꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇꯠꯂꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩ ꯆꯦꯒꯤ ꯖꯍꯥꯖꯇꯣ ꯁꯥꯏꯌꯦꯕ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯩꯀ꯭ꯔꯨꯗꯣ ꯑꯗꯨꯗ ꯍꯥꯞꯀꯠꯂꯒ ꯇꯥꯏꯁꯤꯅ ꯃꯥꯏꯕ ꯁꯥꯔꯒ ꯄꯨꯟꯁꯤꯜꯂꯒ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯉꯦ ꯉꯁꯤꯗꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯉꯝꯅꯤꯀꯣꯅ ꯊꯥꯗꯣꯛꯑꯒ ꯍꯩꯀ꯭ꯔꯨꯁꯨ ꯑꯉꯥꯡꯁꯤꯡꯅ ꯆꯣꯡꯈꯠꯂꯒ ꯍꯦꯛꯇꯠꯂꯒ ꯂꯣꯏ ꯆꯥꯅꯔꯦ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯕꯅꯤꯅ ꯐꯨꯕ ꯅꯪꯍꯧꯗ꯭ꯔꯦꯗꯅ ꯅꯣꯡꯉꯥꯜꯂ ꯐꯨꯗꯣꯏꯅꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯈꯔ ꯍꯩꯔꯛꯑꯦꯕꯀꯣ ꯁꯔꯤꯛ ꯁꯔꯥ ꯈꯔ ꯍꯩꯔꯦꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯁꯦ ꯌꯣꯠꯅ ꯈꯥꯏꯕꯀꯣ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯗ ꯆꯩ ꯆꯥꯔꯦ ꯅꯤꯖꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯖꯩꯕ ꯅꯣꯡꯉꯥꯜꯂ ꯂꯥꯛꯄꯗ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯗꯕꯤꯅꯦꯕ ꯃꯣꯏ ꯆꯩ ꯆꯥꯕꯗꯣ ꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯥꯔꯟꯗꯣ ꯈꯔ ꯇꯥꯔꯦ ꯍꯩꯀ꯭ꯔꯨꯒꯤ ꯍꯤꯁꯤꯗꯤ ꯗꯥꯗ ꯇꯣꯡꯊꯣꯛꯈꯤꯕꯅꯦꯕ ꯑꯩꯅ ꯃꯥꯏꯕ ꯁꯥꯔꯣꯅ ꯉꯔꯥꯡꯒꯤ ꯃꯥꯏꯕꯗꯣ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯆꯩ ꯆꯥꯕꯗꯤ ꯌꯥꯎꯍꯧꯗꯕꯅꯦꯕ ꯆꯩ ꯆꯥꯕꯗꯤ ꯀꯌꯥ ꯌꯥꯎꯒꯟꯗꯦ ꯁ꯭ꯀꯨꯜꯗꯗꯤꯀꯣ ꯑꯗꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ
ꯑꯩꯅ ꯕꯦꯟꯁꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯃꯅꯤꯡ ꯑꯣꯏ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯝ ꯈꯔ ꯐꯝꯒꯜꯂꯦꯕꯀꯣ ꯅꯣꯛꯍꯜꯂꯝꯗꯣꯏꯅꯦ ꯅꯣꯛꯍꯜꯂꯝꯃꯒ ꯑꯣꯖꯥꯅ ꯍꯦꯛ ꯑꯣꯊꯣꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯅꯣꯛꯑꯔꯣꯏꯕ ꯄꯨꯔꯥ ꯇꯞ ꯇꯤꯡꯅ ꯂꯩꯒꯅꯤꯕꯀꯣ ꯃꯌꯥꯝꯅ ꯅꯣꯛꯍꯧꯗꯣꯏꯅꯦ ꯅꯣꯛꯍꯧꯕꯗꯣ ꯑꯗꯨꯝ ꯆꯩ ꯆꯥꯔꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯥꯔꯟ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯉꯥꯎꯁꯟꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯡꯁꯤꯡꯉꯨꯔꯒꯗꯤ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯁꯤꯅ ꯍꯣꯏ ꯅꯤꯡꯁꯤꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯖꯨꯅꯤꯌꯔꯁꯤꯡꯗꯣ ꯇꯤꯆꯔꯁ ꯗꯦꯗꯕꯨ ꯏꯁꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯜꯂꯤ ꯄꯥꯎ ꯄꯥꯕꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗum ꯇꯧꯕꯗ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯣꯛꯇꯣꯏꯅꯦ ꯅꯝꯕꯔ 1 ꯇꯧꯁꯤꯜꯂꯒ ꯈꯣꯡꯒ꯭ꯔꯥꯎꯗꯩ ꯈꯥꯡꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯋꯦ ꯅꯣꯛꯄꯗ ꯅꯣꯛꯄꯒꯤꯀꯣ ꯍꯣꯏ. ꯑꯗꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯗꯗꯥꯅꯒ ꯑꯩ ꯉꯥꯎꯁꯟꯅꯔꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯤꯃꯁꯨ ꯑꯥ. ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯑꯃꯈꯛꯇꯤ ꯑꯣꯏꯔꯦꯕ ꯑꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯏ. ꯀꯩꯅꯣꯁꯤꯒ ꯍꯥꯏꯔꯗꯤ ꯑꯥ. ꯗꯗꯥꯅ ꯇꯧꯔꯝꯒꯗꯕꯗꯣ ꯁꯨꯡꯂꯥꯟ ꯂꯥꯟꯗꯕꯅꯦ ꯃꯥꯜꯂꯝꯗꯣꯏꯁꯦ ꯁꯨꯂꯥꯟ ꯂꯥꯟꯗꯕꯅꯤ ꯈꯔꯗꯤ ꯉꯥꯎꯁꯤꯟꯅꯔꯛꯑꯦ ꯍꯣꯏ ꯑꯗꯨꯗꯤ ꯗꯗꯥ ꯍꯧꯖꯤꯛ ꯗꯗꯥꯅ ꯑꯗꯨꯝ ꯚ꯭ꯂꯣꯛ ꯇꯧꯔꯤꯕ ꯀꯦꯃꯦꯔꯥꯁꯦ ꯍꯣꯏ. ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯋꯥꯠ ꯏꯐ ꯃꯔꯣꯟ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯎꯝ. ꯗꯗꯥꯗ ꯍꯥꯏꯔꯛꯀꯗꯧꯕ ꯋꯥꯁꯦ ꯎꯝ. ꯀꯔꯤ ꯃꯥꯜꯂꯤ ꯗꯗꯥ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅ ꯈꯜꯂꯝꯗꯣꯏꯁꯦ ꯎꯝ. ꯑꯃꯨꯛ ꯈꯟꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯑꯩ ꯐꯣꯟꯁꯦꯀꯣ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯑꯗꯨꯝ ꯀꯥꯝꯃꯤ ꯍꯥꯏꯗꯤ ꯏꯗꯤꯇꯤꯡ ꯇꯧꯔꯛꯄꯅ ꯌꯥꯝ ꯁꯥꯏꯕꯀꯣ ꯂꯥꯛꯄꯗꯣ. ꯍꯤꯇꯤꯡ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯍꯣꯏ. ꯑꯗꯣ ꯃꯥꯅ ꯃꯔꯣꯟ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨꯃꯛ ꯁꯛꯂꯛꯀꯅꯤ ꯃꯥ ꯍꯥꯏꯗꯤ ꯑꯩ ꯁꯤꯁꯇꯦꯝꯁꯨ ꯄꯥꯏꯗꯦꯕꯀꯣ ꯐꯣꯟꯁꯤꯗ ꯏꯗꯤꯇꯤꯡ ꯇꯧꯋꯦꯕ ꯍꯣꯏ. ꯑꯗꯨ ꯁꯤꯅꯦꯃꯥꯇꯤꯛꯇꯒꯤ ꯅꯝꯃꯒꯗꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅ ꯑꯥꯏꯁ ꯕꯛ ꯑꯗꯨꯝ ꯊꯣꯝꯃꯦꯕ ꯑꯩ ꯐ꯭रिꯖꯇ ꯄꯨꯔꯥ ꯑꯥꯏꯁꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯝꯗꯣꯏꯁꯦ ꯉꯁꯤ ꯑꯥꯏꯁ ꯂꯩꯔꯝꯗꯦ ꯏꯃꯥ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯥꯏꯁ ꯑꯣꯜꯍꯜꯂꯝꯃꯨ ꯍꯣꯔꯦꯟ ꯏꯗꯤꯇꯤꯡ ꯇꯧꯗꯣꯏꯅꯤ ꯏꯗꯤꯇꯤꯡ ꯇꯧꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯀꯥꯟꯗ ꯑꯥꯏꯁ 4ꯅꯦꯕ ꯃꯅꯤꯡꯗ ꯑꯥꯏꯁ ꯀ꯭ꯌꯨꯕꯁꯦ 1 2 3 4 ꯊꯝꯃꯒꯀꯣ ꯁꯥꯟꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯐꯣꯟꯗꯨꯅ ꯃꯔꯣꯜ ꯊꯣꯛꯑꯝꯃꯒꯗꯤ ꯃꯥꯅ ꯉꯥꯡꯉꯝꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯃꯥꯅꯦ ꯌꯥꯝ ꯐꯖꯅꯗꯤ ꯑꯥ. ꯇ꯭ꯔꯤꯠꯇꯤ ꯇꯧꯕꯤꯔꯤꯅꯤ ꯍꯥꯏꯗꯤ ꯍꯣꯏ. ꯁꯤꯖꯤꯟꯅꯔꯦ ꯍꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯍꯣꯏ. ꯑꯗꯨ ꯂꯨꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯐꯣꯟꯁꯦ ꯐꯣꯟꯒꯤ ꯃꯔꯝꯗ ꯂꯥꯛꯏ ꯋꯥꯔꯤ ꯑꯝꯇꯪ ꯍꯥꯞꯆꯔꯝꯒꯦꯀꯣ ꯍꯥꯏꯕꯤꯌꯨ. ꯐꯣꯟꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯈꯤꯕ ꯍꯣꯏ. ꯁꯤꯒꯤ ꯑꯩꯒꯤ ꯑꯥꯏꯐꯣꯟꯁꯦ ꯎꯝ. ꯑꯥꯏꯐꯣꯟꯁꯦ ꯂꯩꯈꯤꯕꯁꯦ ꯑꯍꯥꯟꯕꯗ ꯌꯨꯁ ꯊꯤ ꯃꯊꯪꯗ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯑꯍꯟꯕ ꯂꯩꯖꯔꯣ ꯍꯥꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥ ꯅꯤꯂꯃꯅꯤ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯣꯕꯥꯔꯠ ꯍꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯦ ꯃꯥꯅ ꯑꯁꯨꯝ ꯃꯇꯦꯡ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ GoPro ꯑꯃꯁꯨ ꯄꯥꯏꯖꯩꯕꯀꯣ ꯃꯥꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯇ ꯇꯧꯔꯒ EMI ꯇꯧꯕꯤꯔꯒ ꯑꯁꯨꯃꯥꯏꯅ ꯂꯧꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤꯀꯣ ꯁꯤ ꯐꯖꯅ ꯇꯥꯁꯤꯜꯂꯨꯀꯣ ꯌꯥꯝ ꯇꯥꯡꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯄꯥꯝꯖꯅ ꯂꯩꯕꯅꯤꯅ ꯑꯍꯥꯟꯕ ꯂꯩꯔꯛꯄ ꯅꯨꯃꯤꯠꯁꯦ ꯀꯚꯔ ꯀꯩꯀꯥ ꯁꯨꯝ ꯄꯦꯛꯀꯤꯡ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔ ꯄꯨꯔꯛꯑꯦ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯒ ꯇꯨꯝꯕ ꯆꯪꯉꯒ ꯐꯣꯟꯁꯦ ꯃꯣꯟ ꯃꯌꯥꯗ ꯊꯝꯃꯦꯕ ꯇꯨꯝꯕꯁꯦ ꯑꯗꯣ ꯑꯩꯁꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕꯁꯦ ꯐꯣꯟꯁꯨ ꯑꯗꯨꯝ ꯈꯔ ꯃꯥꯒꯜꯂꯤ ꯑꯗꯨꯗꯨꯒ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯀꯥꯡꯒꯟꯒ ꯌꯦꯞꯁꯤꯜꯂꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯥꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯂꯩꯔꯛꯄꯅꯤꯅ ꯇꯨꯝꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯇꯥꯈꯤꯗ꯭ꯔꯅ ꯈꯟꯕꯒꯤ ꯀꯔꯝꯍꯥꯏꯅ ꯇꯨꯝꯒꯦꯗ ꯍꯧꯖꯤꯛꯀꯤ ꯐꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯗꯨꯗ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯖꯤꯔꯥꯅꯁꯨ ꯈꯜꯂꯝꯃꯕꯅꯤ ꯁꯦꯝꯂꯛꯀꯦ ꯃꯊꯪꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯨꯝꯈꯤꯕꯁꯤꯗꯒꯤ ꯐꯣꯟꯁꯦ ꯇꯥꯈꯤꯗ꯭ꯔꯅ ꯂꯥꯁꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯁꯦ ꯀꯃꯥꯏꯅ ꯇꯨꯝꯈꯤꯒꯦꯗ ꯐꯣꯟꯁꯦ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯃꯦꯕ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯍꯤꯡꯗꯨꯃꯗ ꯑꯗꯨꯃꯥꯏꯅ ꯌꯥꯔꯛꯈ꯭ꯔꯦ ꯇꯥꯔꯔꯣꯏ ꯈꯟꯕꯒꯤ ꯍꯣꯏ ꯃꯊꯪꯗꯒꯤ ꯑꯗꯨꯝ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯍꯣꯏ. ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯑꯍꯥꯟꯕꯁꯦ ꯍꯩꯇꯕꯅꯤꯅ ꯕꯦꯛ ꯍꯟꯕꯁꯨ ꯍꯩꯇꯕ ꯀꯔꯤꯅꯣ ꯉꯁꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯤ ꯅꯥꯀꯟꯗ ꯏꯔꯣꯒ ꯄꯤꯗꯅ ꯍꯣꯏ. ꯄꯥꯏꯕ ꯍꯩꯇꯕꯒꯤꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯥꯡꯅꯁꯨ ꯂꯧꯖꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯃꯨꯛ ꯀꯥꯏꯈ꯭ꯔꯗꯤ ꯀꯥꯏꯅ ꯃꯥꯅꯦ. ꯋꯥꯈꯜꯂꯣꯟꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯐꯣꯟꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯝꯂꯞꯄ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯤꯜꯂꯛꯀꯦ ꯇꯨꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯈꯤꯗꯕꯗꯣ. ꯇꯨꯝꯕ ꯌꯥꯈꯤꯗꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯔꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯍꯟꯅꯤꯡꯕ ꯑꯣꯀꯦ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊ꯭ꯔꯨꯗꯀꯣ ꯉꯁꯤ ꯉꯥꯛꯂꯧ ꯆꯦꯅꯦꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯝꯒꯦ ꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯦꯅꯤ ꯂꯣꯟ ꯑꯃ ꯇꯝꯕ ꯀꯥꯟꯗ ꯕ꯭ꯔꯣ ꯅꯣꯏ ꯂꯣꯟꯗ ꯁꯤꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯁꯦ ꯑꯐꯕ ꯋꯥꯍꯩꯗ ꯀꯌꯥ ꯍꯪꯅꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯀꯣ ꯀꯇꯨ ꯀꯔꯥꯟ
ꯃꯤꯕꯨ ꯌꯦꯡꯊꯤꯅꯕꯒꯤ ꯋꯥꯍꯩ ꯂꯣꯟꯗ ꯑꯣꯏꯅ ꯐꯠꯇꯕ ꯋꯥꯍꯩꯗ ꯍꯟꯅ ꯇꯝꯕ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯁꯤꯗꯗꯤ ꯈꯤꯇꯪꯁꯨ ꯆꯦꯟꯖ ꯂꯥꯛꯄꯁꯨ ꯑꯣꯏꯖꯁꯅꯨ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯍꯦꯛ ꯍꯧꯒꯠꯂꯛꯑꯕ ꯑꯗꯨꯒ ꯇꯨꯝꯕ ꯑꯅꯤꯁꯤ ꯈꯛꯇꯪ ꯑꯗꯣ ꯑꯍꯨꯝ ꯑꯃ ꯍꯥꯞꯆꯔꯝꯒꯦꯀꯣ ꯄꯣꯏꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡꯁꯦ ꯃꯩꯇꯩꯂꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏ Okay, mangang pusiba, luwag pusiba sumaina haina. Mangang pusiba haineko. Adu good morning haineba. Meitelo asengbada ko. Ado koi maring londana langai ningsun. LHANGAI langai ko. Langai ningsun haibo ko. Sisna good morning hainebo ko. Aduga good night habisina mang parase hairineba. Meitelo ko. Ado koi maring londana mang langai ase haidunam ko mangai ase hairasu yabo ko mangai budi mang ne dum jamanare ngai ase harna farase hairinam ko the point ani duma leire ado simadi adum mayam adum toina adum sijinaba yagani ado men oina hek thengnabaga ko chak charabra habaje kuironda chak su dum chak hai ko chak chalako adum hai ko si point ahum si makatang adum mayam adum khangan jagi Daba yauragasu. Hoi khangdaba yauragasu sigi wahai se dum kaman oina sijinaba yaba wahai ne ado laisa pakhang gida lagana aina nangbu nungsi haibasina kainine ya lungsi lei gaje lungsi ga dum maring adum chap manare ko adumana lei Adudida ngasagi camera yamna duna khanjabase fi matangse dadi am hang haidi dadi khangningba question amakak lehoriba akigi camera se dadi amna pamujana yamna duna su tawbi habanina magi nickname amatang dana pibiragadi magi phone je ko iPhone je leidringaida aina sum khalakiba je ko iPhone go GoPro je na aina sum khalai je ko animak aigidi hero adum thonjagi hadi si GoPro so aina adum hero kawe ko si so aigi hero ane chapagan ai hero ka hor male adum wahida adum aina sijine thonju thon gre already ko hero aina adum thonjagi aduda lagi hero singje laju duna khanjabadina adum haidi tek ta kai daba adum haidi da ne am duna khanjabadina sumaina oisano haibase sumaina wish tawjage adum lengdana fana adum leibo oisano yari ke simak so natte ko si khakta natte expire oi khrabai tare ko ai gi kenu khra su lei camera stand khra su lei ko makhong tek na adum ai upu adum thamin adugi ai block to ana semakini 100 ki yaunaba aina langna yela sijina kibagi stand jo adum ai adum stop tawra thami moisu hero loi moisu hero ai gi hero ngatan aduda one word ta haibiro ada adum ta gi opinion haiba tare like one word ta khakta ado maring haibasima one word ta gi opinion da kari haina haibini maring haibase one word ta hagadi mairingba haina su khangne bu ko maring se mairingba haina ko ado mairingba dum one word ai isaki khakta na tabi da ko mayam na hana dum khangna leirabani mairingba si dum haijagi ada dagi whole vibe se dana puri vibe sima one word ta hairagadi kamain haibi kralui ko kamai haini dute karamba vibe puraga chatbirino haibase dana okay ai vibe se ko ai se jat one word ta hayo haibani bu ko one word ta hayo haibani ai se kari haiduni one word ta natraga su da adana describe tawbi hai daragadi adum haibiramo da kamai haibini dagi vibe se ai je maring haiba jati sibu ko asmaina khangan ba ngamba nupa do aduma oijage na adu oijage okay dagi vibe se kai maring gi da makta ka thopa haiba da adum sigi keno sima chelaga leibudu okay adada dana ne hojikti oidraba hai tare adu angang oiringe de yamna pamamba hojikti oigidraba sigumba dagi aim gumba leibra ai
ꯑꯗꯨꯃꯛꯇꯤ ꯂꯩꯖꯗꯦ ꯎꯝ ꯂꯩꯖꯗ꯭ꯔꯒꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯉꯝꯅꯕꯗꯤ ꯇꯥꯜꯂꯦꯕꯀꯣ ꯑꯗꯣ ꯉꯝꯈꯤꯗꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜꯗ ꯂꯥꯝꯃꯨꯔꯒ ꯃꯪꯐꯥꯎꯅꯔꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯂꯥꯝꯁꯨ ꯂꯥꯝꯗꯦꯀꯣ ꯑꯗꯨꯒ ꯐꯪꯉꯔꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯆꯥꯎꯅ ꯑꯁꯥ ꯇꯧꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯄꯣꯠꯄꯨ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯒꯦꯅ ꯌꯥꯝ ꯆꯥꯎꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯑꯁꯥ ꯇꯧꯈꯤꯗꯦ ꯑꯩꯅ ꯉꯝꯕ ꯄꯣꯠꯇꯣ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤꯅ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯉꯝꯗꯕ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯌꯥꯎꯔꯛꯈꯤꯗꯦ ꯋꯥꯈꯜꯂꯣꯟꯁꯤꯃ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯤꯃꯤꯠ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯂꯤꯃꯤꯠ ꯑꯣꯏꯅ ꯂꯩꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯂꯥꯝꯖꯤꯟꯗꯦ ꯍꯣꯏ ꯑꯩꯅ ꯉꯝꯕ ꯆꯥꯡꯗꯣ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯕ ꯆꯥꯡꯗꯨꯗꯤ ꯑꯩ ꯉꯝꯅꯤ ꯑꯗꯨꯝ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯗꯗꯥꯗ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯥ ꯋꯥꯠ ꯏꯐ ꯗꯗꯥꯁꯦ ꯑꯦꯅꯤ ꯁꯥ ꯑꯃꯒꯤ ꯃꯃꯩ ꯄꯥꯜꯂꯝꯃꯦ ꯈꯜꯂꯁꯦꯕ ꯗꯗꯥꯁꯦ ꯃꯃꯩ ꯄꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯈꯜꯂꯁꯦꯕ ꯀꯔꯝꯕ ꯁꯥꯒꯤ ꯃꯃꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯁꯥꯁꯦ ꯑꯩ ꯃꯦꯟꯁꯟ ꯇꯧꯖꯔꯛꯀꯦ ꯃꯪꯀꯤ ꯑꯗꯨꯒ ꯄꯤꯀꯣꯛ ꯑꯦꯅꯤ ꯃꯃꯩ ꯄꯥꯟꯕ ꯍꯥꯏꯗꯤ ꯂꯥꯏꯛ ꯔꯦꯕꯤꯠ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯀꯔꯝꯕ ꯃꯃꯩ ꯄꯥꯜꯂꯝꯗꯧ ꯃꯥꯜꯂꯤꯗ ꯑꯗꯨ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯔ ꯎꯝ ꯍꯥ ꯎꯝ ꯑꯗꯨꯗꯤ ꯃꯪꯀꯤꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯪꯀꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯔꯝꯁꯦ ꯃꯪꯀꯤ ꯑꯣꯏꯕꯒꯤ ꯃꯔꯝꯁꯦ ꯔꯦꯕꯤꯠꯀꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯀꯥꯟꯅꯗꯦꯀꯣ ꯃꯪꯀꯤꯒꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯅꯤ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯌꯣꯡꯁꯦ ꯑꯗꯨꯝ ꯃꯃꯩꯅꯁꯨ ꯄꯣꯠ ꯂꯧꯕ ꯉꯝꯕꯅꯦ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯒꯅ ꯑꯩ ꯈꯨꯠ ꯅꯥꯝꯃ ꯇꯦꯛꯑꯦ ꯈꯜꯂꯁꯤ ꯀꯣ ꯑꯩꯒꯤ ꯈꯨꯠ ꯅꯥꯝꯃ ꯃꯃꯩ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨ ꯃꯃꯩ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯃꯩ ꯃꯊꯧ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯣꯡ ꯑꯗꯨꯝ ꯈꯟꯖꯒꯦ ꯑꯗꯨꯗꯤ ꯗꯗꯥ ꯋꯥꯠ ꯏꯐ ꯗꯗꯥꯁꯦ ꯑꯦꯅꯤ ꯚꯤꯖꯤꯇꯦꯕꯜ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯚꯤꯖꯤꯇꯦꯕꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯚꯤꯖꯤꯇꯦꯕꯜ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯚꯤꯖꯤꯇꯦꯕꯜꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯗꯨꯝ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯍꯧꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯏꯟꯖꯥꯡ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯁꯧꯒ꯭ꯔꯤ ꯆꯥꯗꯕ ꯃꯤꯁꯦ ꯈꯔ ꯇꯥꯡꯅ ꯊꯣꯛꯀꯅꯤ ꯆꯥꯗꯕꯁꯨ ꯂꯩꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯆꯥꯕꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯗꯕ ꯃꯤꯗꯤ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨ ꯁꯧꯒ꯭ꯔꯤꯗꯣ ꯑꯩ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯁꯧꯒ꯭ꯔꯤ ꯑꯣꯏꯕꯤꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯍꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯅꯤꯡꯉꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯉꯥꯛꯇ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯗ ꯉꯁꯤꯗꯒꯤꯅ ꯑꯗꯨꯝ ꯗꯗꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯐ꯭ꯌꯨꯆꯔꯁꯤꯃ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯕꯤꯒꯦ ꯗꯗꯥꯒꯤ ꯚꯤꯖꯟꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯐ꯭ꯌꯨꯆꯔꯅꯤꯀꯣ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯟꯅ ꯉꯥꯡꯖꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯕꯗ ꯑꯩ ꯃꯤꯗꯤꯌꯥꯁꯤꯃ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯃꯤꯗꯤꯌꯥ ꯍꯥꯏꯕꯁꯤꯗ ꯆꯦꯟꯖ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯅꯝꯕ ꯉꯝꯗꯕꯩ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ ꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯟꯕ ꯃꯤ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟꯗꯨꯃꯗꯤ ꯑꯩ ꯁꯦꯝꯃꯝꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯗ ꯑꯩ ꯈꯛꯇꯅ ꯑꯗꯨꯝ ꯉꯁꯤ ꯃꯔꯤꯡꯗ ꯑꯗꯨꯝ ꯑꯩ ꯈꯛꯇꯅ ꯑꯗꯨꯝ ꯆꯠꯂꯒ ꯖꯔꯅꯤꯂꯤꯁ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯁꯨ ꯉꯝꯗꯦ ꯈꯜꯂꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯌꯥꯝ ꯆꯥꯎꯅꯗꯤ ꯂꯥꯝꯗꯦ ꯑꯗꯨ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯈꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯚꯦꯜꯗ ꯉꯝꯖꯕ ꯑꯗꯨꯝ ꯄꯨꯏ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯀꯚꯔ ꯇꯧꯕꯗꯤ ꯉꯝꯃꯛꯇꯕꯅꯤꯅ ꯑꯩꯒꯨꯝꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩꯒꯨꯝꯕ ꯄꯤꯛꯂꯕ ꯀꯣ ꯑꯩꯒꯨꯝꯕ ꯑꯃꯈꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯑꯩꯅ ꯉꯝꯅꯤꯡꯈꯩꯗꯤ ꯑꯩꯅ ꯇꯧꯒꯅꯤ ꯉꯝꯅꯛꯇ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟꯗꯨꯃꯗꯤ ꯑꯩ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯖꯒꯦ ꯑꯗꯨꯒ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁ꯭ꯇꯦꯖ ꯀꯥꯒꯅꯤ ꯍꯥꯏꯕꯗꯨꯃ ꯋꯥꯈꯜꯂꯣꯟ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯕ ꯗꯗꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯗꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯦ ꯑꯗꯣ ꯗꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯐꯪꯕꯁꯦ ꯗꯗꯥ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯣꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯗꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯗꯗꯥꯒꯤ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ
ꯉꯥꯛꯂꯧ ꯍꯥꯏꯔꯤꯕ ꯃꯤꯗꯤꯌꯥꯁꯦ ꯅꯧꯅ ꯊꯣꯛꯆꯔꯛꯄꯅꯤ Mhm. ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯨꯃꯥꯏꯅ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯃꯒ ꯑꯃꯒ ꯇꯦꯡꯕꯥꯡꯅꯔꯒ ꯉꯁꯤ ꯑꯩꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯁꯨ ꯀꯥꯎꯔꯔꯣꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯅꯤꯁꯨꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯉꯥꯛꯂꯧꯅ ꯂꯧꯕꯤꯔꯤꯁꯦ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯅ ꯇꯧꯕꯤꯈ꯭ꯔꯦ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯖꯥꯠ ꯕꯤꯖꯥꯇꯤ ꯈꯥꯏꯗꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯅ ꯃꯥꯡꯑꯣꯏꯅꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯂꯣꯏꯅ ꯂꯥꯛꯑꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯔ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯃꯤꯗꯤꯌꯥꯕꯨ ꯑꯣꯏꯔꯣ ꯃꯤꯗꯤꯌꯥ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯝ ꯑꯦꯅꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯤꯊꯕ ꯅꯠꯇꯕꯤꯗ ꯁꯤꯊꯕꯁꯤꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯃꯅ ꯃꯥꯡꯖꯧꯅꯅ ꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯊꯝꯃꯒ ꯆꯥꯎꯈꯠꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯄꯨꯔꯛꯁꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜꯂꯣꯟꯗ ꯕꯦꯠ ꯁꯦꯟꯁ ꯌꯥꯎꯗꯕꯤꯗ ꯑꯐꯕ ꯂꯣꯟꯗ ꯂꯣꯏꯅ ꯎꯠꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯕꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯐꯪꯕꯁꯤꯃꯁꯨ ꯑꯩꯒꯤ ꯌꯥꯝ ꯄꯦꯟꯖꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯗꯨꯅ ꯗꯗꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯗꯤ ꯗꯗꯥꯅ ꯍꯣꯠꯅꯒꯦ ꯈꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯌꯥꯏꯐꯕ ꯑꯣꯏꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯃꯄꯨꯅ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯔꯒꯦ ꯗꯗꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯄꯤꯁꯣꯗꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯁꯤ ꯌꯨ ꯏꯟ ꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ